Competency-based question bank development ki matangda Board of Secondary Education Manipur na parak NCERT New Delhi gi meeting makhada numit marini chupna chatharakpa workshop ngasi losin krai babu parata laiba Bosem gi conference hall da chatharakpa workshop losin bagi thoram aduda Bosem gi chairman Akham Joy Kumar, secretary S Jiten Lal amadi controller of examination Ayam Thoisu Sarugyanki workshop losin bagi thoram aduda board asigi secretary Jiten Lal na board na Bosem na hauzik seasonary ba question pattern natraga design asi mahiroi singna chinfa faraga paukhum piba yaba oina tawbana skill leihodabagi fibam da leire National Education Policy lising ani kun gi matung inna mahiroi singda hena kana ba pigadaba anoba question pattern ama mathang chegi exam nangnaba puthokna bagidama workshop asi pangthorakpani MIL Social Science, Science, Mathematics amadi English subject ki expert marifu tara hen bana workshop asida puthorakpa anoba question gi mawong amadi atai suggestion feedback sing adusu Bosem na angamba thabakta onthokna ba honagani haiki pot munna khang ba haitare manung to munna khang na bagi patam ni koina koi tawjri wase du boina masida skill loina mogi hakai haiba khangba skill loina program skill lei sidi ina sahi tarada lei skill do ai sahi marfu da so saki be sahi do adum sahi marfu da so sakari natragana sahi tarada ina khangi bo podam karamba sahi da thoki ge haraga maduna sahi kun so mo tam to ko ingon to ko rane madu ki potu na to ko bu ya da pot akoina bi tungi punsida mai life skill lei no so ben hai magi tungsi magi hingna bo na bada madugi potu season na bi ya na bo moto season na ngam na bo koina question 6 semba takut